Nganthoy sibagi condolence post paujen pibada nganthoy gi photo haptadana magi photo ina hapaga reels video semaga thagalubadagi miyamna magi caption ukhidre masu siraboi khandura nungaitaba phongdopo irame masi miyamgi asoiba nate ma masagi asoibani like views yar pambagini magi post asida 39k rek tawrise ma phajabagi nate miyamna siraboi khandura nungsibagi rek tawbani Manipur gi COVID-19 positive oiba miyoi nipan yaukre Assam Saba Hingalakpadagi Mioy Taruk Sire, Bisnupur 39°C Yauki. Nantoy Yaksang Asi Masak Kangdok Pangamlaba Yana Lady. M. Hais in a Numit Kuntrani Gimanung the Elegant Immigrant Sing Takto Kinaba, Kan Krabasu, Bialinga Tabak Oina, Lokalapagi Mamita Dri, MMTU. Hidak Yon Bakaraga Dr. Karaga Lautunaraga Miam Gilan Tumutore, Lupataret Piba MN Tengi Sirin, Lupa, Yankaiga Matoida, Labagi Ayaba, Jenimsta, Biramle. Sin Kuki Purup Singh ST list gi lauthongna pi India gi President yauna MP Home Minister amasung Tribal Affairs Minister da memorandum pisingkhre Maitei bu khulai thadok hanba amadi Maitei dagi khulai lauthokpa haibase Derina Kangleipak pu yonthoklamdai matam bu yorkle takpani haina Red Marty dom gi post phongdokli Air India gi cabin crew nganthoi amasung Lamlunten Singsan gi mafamda Governor yauna lupkayana waba phongdorokli Governor Ajoy Kumar Bala Nation People's Party Sainik Iskun Infan Kangleipang Student Association On Manipur Muslim Student Organization Folks Kokomine Sing Balupkayana nganthoi amasung Lamlunten Singsana laikidabada awaba phongdoknarakli Plan kaibagi thawdok malemgi thakta thijingadabani haina Okram Ibobina phongdokre International Faigadaba flight ama paikiba binet fardingaida Matau karamna engine animak fan oiraga crash tawkibano haibasi malemgi thakta thijingadabani haina CNF gi leader Okram Ibobina phongdokre Ibobina wafam asi Ahmedabad plane kaibagi thawdokta laikhidabi thawban awang lekaidagi nganthoi sarama kongbai lakpam sahikun gamathoi gi yumda haktengana chatuna imung manunggi awabada saruk yaduna phongdokibani expert makti nate adubu international flight ama oibana yamle sekshilamgani loinana engine ama fan oirabasu engine ama muk mahut sinaba yawgani khali adubu matau karamna paikhalakpada ngainingaida double engine ani fan oire haibasi expert ama natabana thoidona comment piningde malemgi thakta tijinhaningi thawdok asi India government amadi malemgi thakta investigation tawduna kamdona thawdok asi thokibano haiba adugi marik chumna tijinhaningi haiki